Praise the Lord. Ahanba magtada yengbiriba amasung tabiriba nungsijaraba chilinaw sing iche chalima pabung sing marup sing oja sing mayam pumnamakpu dayanan laisram namukasuhanna Prabhu Jesu Christa Kanbiba Mapu gi minglenda ikai khomnajari loinana yaifa mongol supijari yengbiriba adom Jesu Christa na phongdok piba phaba wapaw sibu tabiriba adom matam chuppada nada yektaba tekta kaidaba manung matam chadana karigumba Asiana thokkadoba leramba taraga susiduna fomduna hingatpa Prabhu Jesu ngasisu loinariba Emmanuel na adom da leramba phattabagi pangal punamak tanthokiba oisanu aduga adom da ingthaba harauba watta padaba punsi nungsangbodo ngasigi wapaw se tabiriba adom gi matakta ishorna sargadagi heaven dagi blessing thawjal marang kaina haithabiba oisanu Prabhu Jesu gi mingda amen Mayam ay huzik ay dukan gi mamangda ay phamduna lejeram mani amasung ay thamoi da ipana Jesu Christa ipana karigumba mafahon birakpadagi ayna mayam da share tawjaningbagi maramna wapaw se semjebani Mayam huzik ay gi punsigi mamanggi matam gi wari khara sung ay lijage mayam huzik se Diwali gi matam ni ko Diwali gi matam yamna harauba nungaiba amasung light ki mangal na thalaba matam ni mayam ngasidagi ay gi punsina mamangda Jesu Christa se kanano khangjadringi matamda aina oijaramba matamdo ai mayamda phongdoksage mase aina kharadang ahanbada aina hapchinjebani maramdi Jesu Christa se mahakna awa polumpu ba choktharaba thabakana suba punamak aingonda lau aina potha hanbige habse Jesu Christa se mahakse mi semba phattabadagi afabo ohenba ngamba ohenbiba mapuni habsini ko mayamda aina phongdok jagadori base ahanbada mayam asigi matam se hojiki matam haibadi ekhoi Diwali gi matam occasion harau kumai gi matam se Jesu Christa khangdingai gi matam dane ayukta gi hauna tum hogolani imanaba sing yaude imanaba sing pullani mayam adugi di isai thadana yu thaktana churup thaktana mayam ko adoi sorok da khoi mangai re hai chatana adugi di juar sanaba khara juar sanadana mayam tonganba haidi Ishorna yadaba aina su yadaba thabak tawduna lerame adu yam nungai lerame mayam ju thakpada ai mangai yam ju thakpa ngami haiduna ju thakpa duidi wakhan kaya ma fattabagi wakal khallaga lerame adu budi Jesu Christa Jesu Christa na kanbirakpa matungdagi dingasi adongi mamangda lepcharaga ahingba Jesu Christa gi sargalebaki wapaw haidokchariba sini adongi punsida karigumba adomse adongi fattaba kayana yomduna leiba adomna honaraga sungamdaba taragadi Jesu Christa da shinabiu thajabiu Jesu Christa adongi punsi se semdorakani amasung karamna semakadabono adom su khangoi mathanta ondorakani adomda hainadaba lakani tawningdaba lakani Bible na hai thawai singbana Jesu Christa na sargada karaw matungda thawai singbana thabiraklaba matungda thawai singbana nekhoida tharakani amasung mahakna nekhoibu achumba punamakta lamjing bigani mahakna nekhoida loinaraba matamda achumba punamakta chingbigani hai me haibadi ekhoibu ithonta thadok piroi ekhoibu loina bigani maramde Jesu Christa gi yam khraba minglen gi manungda minglen ama afaba yausenba good shepherd em ko ase hanbra thamjage mayam je aina fabagi natte ipa ai khwai phattabani adubu phattaba oirambani adubu Jesu Christa na nungsibiduna kanbirage haiba Jesu Christa na ibu kanbiraktuna mayam hairiba taibang panbigi oiba amasung aina yadaba thawak mayam Jumda imana nupina ichasing wagadoba ichasing kokang khong chaigadoba thapakto ngahakki oiba tahonbidre mayam masigdamakta thagachari aduga mayam aina matang da phungdok chaninglibase mayam taibang pangda dharma kayama leiko amasung dharma singse hojikki matamda dharma punamakti fai adubu hojikki matamda mayam social media da ekhoigi aigi dharma se kannabagi damakta aigi dharma ina chaliba dharma se chawkhatnabagi damakta aigi dharma chattaba mi amabu phubiba aigi dharma chattaba migi mekoina khuramiba mekoina dharma gi oiba mekoina khuramjariba mapu adugi sang thugaiba kaya mo ime mase ai adom da hangjeningi me masibu dharma kaubraba dharma na takpase mi khanaba phunaba hatokpa phattaba tawganu haina taine adubu aigi dharma kannabagi ni haiduna aina kanaguma amabu phubiba aigi dharma chattaba amabu phubiba taragadi mado mapu mahaki aningba oiroi mapu mahaki ayaba thabak natte mayam aduna khwaidagi chawba dharma se dharma mayam dilay adubu miyoiba moina khwaidagi chawba dharma se mayam humanity hairibase miyoibagi minungsi mayam ko miram chat haiduna su hainabase ekoi miyoibagi minungsi humanity asna khwaidagi chawba dharma ni mayam holy bible da Jesu Christa na takpi 1 Corinthians gi panduk taraga humdoi gi pada amadagi hauraga pada humda
ai pathok sarake ko aina miyoi singi amasung sorgadut singi lon singang bayai adubo aingonda nungsiba leitrabadi ai sembung amasung khingliba kortan amagum oire aina wa takthokpagi khudon phanglabasu athupa pumnamak khangba ngamlabasu lausing punamak leirabasu aingonda thajaba pumnamak leiduna aina chingsingbu mafam hongdokpa ngamlabasu aingonda nungsiba leitrabadi ai karisu nate aigi areiba pumnamak lairaba singbu pijanaba aina pithoklabasu aina aigi hakchangbu maina chakthoknaba pithoklabasu aingonda nungsiba leitrabadi masina karisu aingonda karisu kana hande hai me amen me mingbiwa matik leba thabak kayama tawba taragasu nungsiba yawdragadi madu karisu nate thingliba kortan amasung khingliba kortan amasung thilliba sembung oire he me Jesu Christa takpiba se khwaidagi athoiba se minungsini haibas takpibani me yumlon na babuna samakum na nungsiu aduga mahakna kalbarigi cross ta khangbirambudo taibang panbigi miyebna tawba ngamlaroi dobani meyam adom kanbire adom chumhanbikhre thajaba matamda thajariba adom thagachari meyam hariba wahi se ifungdok saningi meyam khoi miyebigi minungsi leminasi meyam Jesu Christa dharma sandokpa lakpa natte Jesu Christa gi chindagi Christianity Christian haiba dharma ai Christian chalo ngasidagi haina hairamdabani Jesu Christa nungsiu sini mahakna hairammise mahakna mamangaida Old Testament matamda 10 commandment leirambado Jesu Christa na lakpiraga yathang ani khakta supanbire ahan badane khoina Yahoba Ishorbu thamoy apumba thawai apumba masung pukning apumba na nungsigadabani mase ahan ba masung khwaidagi chawba yathangni aduga ani suba adudi asigumani nekhoina nekhoigi yumlon na babuna samakum na nungsiu wayan yathangda masung wa takthokpa mi singi wahayedo yathangani sida suplabani ahan badane ipa ishor Yahoba ipa ishor thamoy apumba thawai apumba pukning apumba na ipa ishor tabu nungsiba ipa ishor bu thagatjaba khuramjaba aduga ani subadi yumlon na babu nasamakum na nungsiu mayam khoi mibigi minungsi se athoiba dharma ni aina igi dharma fai hairaga mayam aina atopa dharma gi mi phuradi mi hatodi igi dharma duna yade mayam ko thagachari ngasigi phazaraba mapu ibungona pinabiraba matam asida pau khradang aina phungdok saning mani adongi comment thambiramo mayam aina phungdok sari se khwaidagi athoiba dharma di minungsi ni haibase mayam miyebigi minungsi leminasi awana tarabada mateng pangminasi amasung hojikse Diwali gi matam oibagi maramna maiksu yam khonge makhon khra taramba yai ko mayam adubu ipa ishorna thoibu pawase ayuga sida phungdok hanbire aduga mayam Diwali gi matam de khoina light mayam ama thale haiba light adu ngayak thalamani amasung nongalakpa matam de loire ko amasung mai chatkhiba matam de sumutle adubu light of the world oiba taibang panbagi mangal khoina Diwali gi Tony set haibado thaladi egi yum khakta ngangani taibang panbagi oibada light ori base Jesu Christa ni thajabiu adom da mutpa nai da mangal adom gi thamoi da nganduna maithong da aduga adumi hakchang da adom da nganduna legani Jesu Christa aduga hariba mangal se mayam amambana ngamde hariba Jesu na shaitan bu khongkha da thamame pap ke tawmal shiva khongkha da thamkhre adom wakhal khanduna lebiribra Mina Jesu Christa Christian se haugi laini haibadu khanbiribra natte mahak kadai de pokhi haibadu khanbiu Jesu Christa gi chindagi hau haina hairambra ma haugi su shorni maitai gi suni mayang gi suni mahaki mafamda jati bijati leite mahak miyoibagi shorni mayam aduna mahakna kalbari gi cross ta pangting mase holy bible na hairi ishorna taibang panba suki matik nungsibagi maramna masanu patharakpani masanu pa aduna loibi ki bathabak ado thajaba mahak adubu mangda duna lobba naidaba hingba punsi fangnabagi damaktani thagachuri mayam masigi wapaw asida ina phongdok chanaba honajaribasi Jesu Christa phattaba bu phaba ohenbiba papi bu dharma chenba ohenbiba mayam phattaba thabak tawba bu afaba da onthok piba mapuni mahak se mahak na ikhoda achumba asengba nungsiba takpi aduga khwaidagi chawwa world da khwaidagi chawba dharma di minungsi miyebigi minungsi asini minungsi leminasi awana tarba sing mateng pangminasi mayam aduga mara leba kanagumba hangba taragasu kokpisi maramdi kokpibase nungsibagi khudamni thagachari ishorna pumnamakpu loinabiba oisanu Prabhu Jesu gi mingda hena blessing amen